Hi guys, kuirabagi matungda ngasi amok channel asita mayam unazare mayam ki comment matungina aikoi mamangda semjagiba level ani gi layer ani gi Rubik's cube solve tokro matung aroiba haibdi third layer gi solve toba do ko yam thuna mayam gi apen ba oina ba mayam gi pam boina ba mong dai koi pudokse khanje ki adubu aikoi do kodong chaba daba khara leibadagi video asi thuba makti ngamjagidre adubu ngasi thenglo thengna mayam gi khanjaraga aikoi video asi semjabane mayamna channel asiga hena naksinana leibinana ba amadi like and subscribe amadi share to biba kobidana na baso amuka naijari mayam mamangi video da sigi batamgi tahan bane adagi sigi makha gi tahan bane maya gi tahan bane sigi line loin tahan gramne do mathak ki jitang lem hobune do mathak ki ji ngasi namjar ge na tawbune do haurage mayam si mathak ki je tahan bada si atai je mayam han loi hairam bane khale du si mayam gi atai mayam je loiraga si lem hobagi stage ta laibira bakanda last stage si da laibira kanda sigi front kayani top ki jida sangi je L shape ama sangi L shape macha sumaino somda leiba dia de ko somda leiba ya de sumaina L shape ta leiba macha ama sangi ba hamada adu si L shape se buthona ba hona da L shape formula na ma si sijinaraga dum yani ba si kitang naksan bi dum screenshot la tawjan ya aduga si formula ai hujik panjar ge ko front je anti clockwise leibirani up se right leibirani left up left down front anti clockwise sida L shape phangbaju yaru kani ko sida L shape sumaina adu phangaktragadi amuk halaga try to biyo handaki hojike formula je palaga front anti clockwise up right left up left down front anti clockwise sumaina L shape tagramne si je do sumaina leibadi yadabnina sumaina leithoga yengbiro sumaina L shape masai ina haibadu maina phangamani si phangakanda sumaina isadu sumaina paibirakanda amuk halaga si panbiyoba plus sign am lakaneba sumaina front anti clockwise up right left up left down front clockwise ida plus sign am phange ko plus sign je phangaba kanda next step se sigi mayai gi pareng se si singje si manahan ganeba hi manaba amadi yawre ado manaba ama yawradi sumaina leire yengbi ani manahan biyoba ani di manahan laga formula ma panduneba leire yengbiro si manadre amuka leire yengbiro sida manare manadrini amutang leige sida manare red ka white ka manare at ani bi manare roi sumaina manaradi sumaina ani manaba yawradi amana isagi back lomda tung lomda thambi isagi manglom haitare sina somda amana left ta thambiro aduga sumaina paibiro aduga formula and mamangi video first ki video da su yawgira bane sigi middle vertical formula and thon bane ya si formula je palani sumaina paibiraga right up right two times right down up right up right down sumaina tawaganda amutanga sumaina tawa matungda amutanga leire yengbiyo sumaina somda leire manaramani loina pulap manaramani iparengse si manarakanda mathangda corner formula ina ama panganeba corner formula kai semte yengamani yare si corner formula se kamai pangani habado ai tang haijarake si corner akoina smile laiba kanda face ohum uidana somgina red ki face mayagi somna white ki face somna matak sina blue ki face ohum ji uidana ahum ji ubase sida sigi corner leidana ko corner ji ama hekte yengbiro sumaina masu ohum uneba red white blue si corner je red je yawre blue ju si face di yawre white ju yawre sumaina yawradi formula je panba yayeba hekta sumaina yelomda yawbu posi yelom thamaga hai suda mu yengjeba sidi yankanda sigi
yellow yaure yellow se si som face ta yaude sidasu yaude red su sidasu yaude somdu yaude blue budi yawe sumaina pulap yaudradi formula pan ba yadeba aduna yauba sumi yaksi yaude sumaina yaubudu yengbiro manabado hojik si managre dana blue yaure red yaure white yaure sumaina yau potse sumaina paidabida sumaina yelom da thamaga si potse yelom da thama paibiro adu si formula jum panbiro kana tawrage dum up left right up right left up left right down up right left down sumaina palani aduga amuk loina corner khuding mak manarabra na mu yengane corner khuding mak manaraga left toineba si corner ji dum manaraga leire hanai dumaina si mu yengje sigi orange leire blue leire white leire summe si mu yengaji si yellow leire orange leire blue leire manare si si de masagi tar leime sumaina pulap corner mari mak manarakanda last stage formula na ama panganeba last stage formula je kamaina pani ha kanda si corner pulap leire matungda suina si manaba si nataba si pulap manare dana manaba si nataba ama hekta thambiro sumaina si ogera yetlom da sumaina somom da nataba yetlom da sumaina paibiro aduga si formula je panbiro sumaina right down bottom left right up bottom right sigi sumaina sigi formula je pan ba kanjida sigi blue gi pareng se sisu blue la ba kanda sigi yellow pareng su yellow la ba kanda topiyo ba sigi yellow gi la yellow gi di yellow laksare ko aduga blue gi di orange la itana si blue laktri bo dum umbiyo ba sigi kano se si formula se right down bottom left right up bottom right manadri amuk so umbiro right down bottom left right up bottom right again right down bottom left right up bottom right si kanda manare ko si yellow la si blue la si la kanda sai manadaba ani yaw khibado ahumni yawdo amadi managre somda mu si manadri ba simulation biro sumaina si je sumaina pai bigino ko ha si posileng dabida manadri ba poche somda pusan biyo ba sumaina pusalaga amuka hojiki dumaina sijo blue lak tribawa sijo orange lak tribawa hojiki formula dum pan biyo ba right down bottom left right up bottom right right down bottom left right up bottom right manadri amuka try tawjiko right down bottom left right up bottom right amuka panjiko right down bottom left right up bottom right manare ko si manna kana somda mu leithok piro manadaba si pusan biro ba mu aduga yengo si palaga right down bottom left right up bottom right right down bottom left right up bottom right again right down bottom left right up bottom right right down bottom left right up bottom right si la kanda yengbiro manaramani sumain leiraga hojik fawagi aikogi first second and the third layer gi koi solution je mayamna yengbikre siwagi stage tadi mayam soidana hairani habagi thajaba lei adu kaigumba kangaunaba tegi gyanta da byaro ga soi koi adum kanoda message aikogi comment dum hangbirak yagani next tai koina mayam gi kudong chana gi damak tai koina tawjage na khanjari bai koi tutorial se kagi mirror cube ina khangnari ba si mirror cube se koi solve tawba koi thagat chage khalle adogi video jam thuna ai namjana ba koi namjana ba thawrang tawjari masi gisu kana kana pamba yam thuna pamba degi karamba mongda karamba machu gi mirror cube solve to ningba yauragadi non comment da thabiro comment da soidana takpiro aikogi channel asiga yam naksinaba oibiu haijabagolona amuka hanna video asi yengbi bagi tamakta thagachari thank you